Imphal East ki akampata leiba Ideal College ta mahiroi singna mahi tamduna leiringaida IDP singna rally chatpa thingbagi namada Manipur police na tear gas kapsinba smoke bomb langshinba yauna chathakiba ka henba thawong singbu yaningdaba phongdoktuna college asigi mahiroi singna wakat mifam chathakrai college asigi mahiroi singna senduna amadi IDP singna saruk yaduna chathakiba wakat mifam aduga mari lainana college asigi student union gi finance secretary Laishram Gitanjalina Mahiroi singna ningthina mahi tamna bahot naringai chairakasida ngarang chatharamliba thawong aduna mahiroi sing college ta lakpa kinare college asida mahiroi sing lairik tamduna lairi haiba khangna Manipur police na tear gas kapsinba smoke bomb langshinba yauna lanfam amada tawgadaba thawong sing chathakiba adu akanba maongda condemn tawki wakan mi famadugi khudong chaba lauduna Gitanjalina college asida infrastructure yauna hanadagi oja sudabagi awatpa lairi Masida lainga kamadi mari lainaba singna mityang changbagi mahutta oja manga transfer tawragani haina order ama amuk thoraklei atuba matamda oja manga gi transfer order asi kakpagaloinana college asida infrastructure gi award pasing mention bagaloinana award pa oja thabira haina takshilakli College sida siguma phibam tawbasina satra sing college kaba kinare class manung da satra leina tawbiriba Manipur police ke thong ase akhoi gi mahiroi singna yaning de tamna satra lakadaba singju department se yamaktabani na akhoi department se tamna muthat pirakpadagi leingakna tawbiro sigumba thong je akhoi yaning de award pa oja hapkat pirau summer gi matamda students singje class to bongamde class sida saba adagi nong churaka na nong yurakpa college ki pibam lambi thong yam fattaba ising chawsulakpa lambi lamdang chadaba sigumba sina sadra singna college lakpada khoktak chaba adagi hena ngasi thoiba thodok sina su sadra sing lakpada masing handare